pau ABVP Imphal East Unit na senduna Indiana ningkha tamba chahi hundrama nga mapung pharakpaga mari leinana meter hundrama nga sangba India gi flag uduna tiranga rally pangthokre. Netaji Subhash Chandra Bose ke chamaga gun mga subak mapok kumon thorap ngasi INA Hall Moirangda pangthokre. Amadi India da ngasi coronavirus ke anoba case lakh ahum lising kuntra humdoi chonga kuntra humdoi thengnakre chamanga kun mga laikhidre apunba case masing crore ahum lakh maudrani thoi lising kuntra taret ka chani humfumari sukre. Hauzik pau santok na pizari. Akhil Bharatiya Vidyarthi Parishad ABVP Imphal East Unit na senduna Indiana ningkha tamba chahi humdrama nga mapung pharakpaga mari leinana ngasi meter humdrama nga sangba India gi flag puduna tiranga rally ama pangthokre. Tongan ba school amasung university gi mahiroi chamaga yangkai romna saruk yaduna pangthokhiba rally adu Professor N. Rasmohan Singh VC DMU na CC Higher Secondary School lagi lamthaduna kanglagi Western Gate fauba chatke. Thoram maduga mari leinana ABVP gi State Joint Secretary Khatramayum Sangitana Hai Indiana ningkha tambagi chahi humdrama nga mapung pharakpaga mari leinana ABVP na tiranga rally asi India gi tongan ba mafam singda chatnaba silakpadagi Manipur gi oina su district mari da rally asi pangthokpani. ABVP gi wakhalon di aphaba laibak ama semgat chagatpada nahasing na achoba thodang lai haibasini. Wakhalon asimak laibak miyamda paujel piba oina rally asi pangthokpani. Loinana India gi freedom fighter Netaji Subhash Chandra Bose ke chamaga kun mga subak mapok kumon numit ka mari leinana su tiranga rally asi pangthokpani haina sanggitana makha takhi. January ki tang kulhum doi sidana Akhil Bharatiya Vidyarthi Parishad Imphal Unit na sinjaduna 75 meter sangba tiranga si CC Higher Secondary School dagina kanglagi Western Gate fauba jasaki masigi rally asida mioi chamaga yangkhaina sarugyabi ki tongan ba school colleges amasong university dagi satra sing na masigi rally asida sarugyabi ki Netaji Subhash Chandra Bose ke chamakun mga subak mapok kumon thorap ngasi INA Hall Moirangda pangthokre. Thoram aduda Manipur Art and Culture gi Director L. Kisorjit na President amadi Art and Culture gi Commissioner M. Joyna Chief Guest DIPR gi Director H. Balkrishna amadi AIR Imphal gi Assistant News Director Gen Gangte na Guest of Honor oina sarugyake. Thoram aduda Gen Gangte na Netaji na India gi freedom struggle da lokhiba achoba role bu singthake. Thoram aduda sarugyakhiba singna Netaji gi punsi wari liduna miyamda nauhona ningsingke. Tungda chayol gi pangthokliba Azadi ka Amrit Mahotsav ki winner da manapiduna ikai khumnabo utke ngasigi thoram aduda tongan ma jagoi su utke. Birth anniversary of Netaji Subhash Chandra Bose. Today, we gather here to give our tribute and respect. Netaji, as we all know, was a great freedom fighter, sacrificing his life for motherland. As we all know that India was under the British rule for nearly 200 years, it is due to the sacrifice of our great freedom fighters, such as Netaji Subhash Chandra Bose, that India has finally won her freedom in 1940. India da ngasi coronavirus ke anoba case lakh ahum lising kuntra humdoi chaunga kuntra humdoi thengnare apunba case masing crore ahum lakh maudrani thoi lising kuntra taret ka
chani humfumari sure haina Union Health Ministry ki data amana phongdokre active case masing so hangalaktuna lakh kunmathoi lising marfu taret chani ga supna manga sure amaromda laina asina maram oiduna laikhidaba migi masingna nongna report tawbada chamwa kun manga tharaga lakh mari lising marfu mapan chamri supna mapan sure laibak senba thungna chathariba covid vaccination drive ta hauzik fawbada dose masing crore chamaga humfumathoi dasmik mapani hairi Manipur da ngarang miyoi chamri ga mari nongna covid-19 positive oike laina asina maram oiduna miyoi ahum lekhidre positivity rate asi chada taranipan dasmik ama oike miyoi marfuni thoi covid tagi fagalaktuna discharge tauke hauzik state asigi covid-19 case masing ase lakh ama lising kumapan chatruka humfumato yaure loinana leikhidaba migi masing na lising aniga supna kunithoi sure mateng pangba matamda jat kuchu amadi dharma gi khenaba laitana mateng pangduna lakli haina ngase Taramanga suba Royal Riders Manipur gi mapok kumon gi thoramda Royal Riders Manipur gi President RK Tombisanana haikre ngasi maitei langol da pangthokhiba thoram aduda Royal Riders Manipur gi founder member sing oiriba thokchom lokesor chaubi ivohol biren amadi firosu sarugyake RK Tombisanana makhatana haiki Royal Riders Manipur gi pandam di miyoiba ama oina miyoiba singda mateng pangba haibasini serving with adventure haiba motto asigi makhada Royal Riders na ngasi fawba manung hanjinba laiba mafam kayada medical camp nature kanabagidamak panbi kaya thaba yauna campaign kaya chathaduna lakle ahan bada Royal Riders asik miyoi kunmukna hogdokhibani adubu ngasidi achowa officer kaya fawba club asida yausilaktuna mapanggal kanba club ama oiba ngamle mahakna haiki Royal Riders ki chahi amagi tawudaba plan hana yathoklaga thammi lamdam asida hingminari ba ekhoi khudingmak amatani haibagi wakhalonda club asina miyamgi mateng pangani ngasi 15 suba foundation din na lakpada bullet thobiriba miyoi singna company na hapakpa silencer pipe adu sendok piraga ahoba makol yamna hoba pansenduna bullet thoba singbu miyamna nungsidana ba tawbiganu hainasu mahakna appeal tawke Riders Manipur I-650 Club Manipur Sikari degero bullet ke la adu ba sipura ma se ko thmai se daga di adu ko ma se ko ngam adna message kar thajani no wana ham se ko singa ko haine bi ko sagat se ko la da mai ko sagat se ba ko bi image ma ko sagat se ko se sigi namada ko hero worship to bi se bi wa kan dana adu mo ko yima bi da ko naura ga to ko dona adu mam khara gari si to do thoba magi sikne karino game ta na kana mo karino khangda mo to ko to do mo inde moz pulsan la heninde kaptini pir paket cylinder sin na view sindok bi no bodu ma ai se apel to ni manam leina mo to sana wala to si let's make our environment more safe Kumbi lamdamda anauba kunai amagidama kanthaminasi haiba wakhalon ga loinana Sunday campaign ngasidagi Kumbi ward number 1 gi hiyai laima imagi sanglen gi ground da hudokre Kumbi Santong upper primary school gi headmaster su oriba state amadi national awardee Oja Indra Kumar na luchingduna campaign adu hudokhe thoram aduda water body kanse ecosystem amadi environment luna nana thamse agriculture amadi tradition ngakse picture abasu mating laiba furup ama oina lainaba honasi haina Oja Indra Kumar na phongdokhe tungda lamtu sengdokpagi thabak miyamna saruk yaduna pangthokhe thabo khudima senjang dragadi dum upai lekaba ama tandama tawri headmaster kumi sandong aduradi masi karino hadasi masi masaukai khongjang taksin basida khoi adum matang matang jaw ka dobani picture basu mating laiba ko furup ama oinse Makai hadasi akoi Tripura da Tripuri mut sibodumna Manipur su Manipuri mut kini habida dumba akoi khongjang mayam mamang mayam da laupre abi tari akoi kumbi su isingchen hargadi makai jati moina akoi isase makai jati kramai horpono kedorpono karam hingada bono sabne singba dumba khamba ga lena akoi ki tabum thokpa sanarappa ipa ipuna sinaramba akoi ki namchat sajat dochat mayam dudi akoi mangandana
ꯑꯩꯈꯣꯏ ꯐꯪꯅꯅꯕ ꯑꯗꯨꯒꯨꯝꯕ ꯃꯊꯧ ꯇꯥꯏ ꯂꯥꯛꯂꯤꯕ ꯏꯪ 2022ꯒꯤ ꯖꯅꯋꯥꯔꯤ ꯊꯥꯒꯤ ꯆꯩꯆꯠ 13 ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯔꯤꯄꯕ꯭ꯂꯤꯛ ꯗꯦ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛ ꯅꯨꯃꯤꯠ ꯊꯣꯛꯂꯦ ꯅꯨꯃꯤꯠ ꯑꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯀꯣꯅꯨꯡ ꯅ꯭ꯌꯨ ꯗꯦꯜꯂꯤ ꯑꯃꯗꯤ ꯀꯪꯂꯩꯄꯥꯛ ꯃꯅꯤꯄꯨꯔ ꯌꯥꯎꯅ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯀꯌꯥ ꯃꯔꯨꯝꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯁꯤꯕꯨ ꯁꯧꯒꯠꯄꯁꯤꯡꯅ ꯁꯤꯟꯗꯨꯅ ꯅꯨꯃꯤꯠ ꯑꯁꯤ ꯍꯔꯥꯎ ꯇꯌꯥꯝꯕꯒ ꯂꯣꯏꯅꯅ ꯊꯧꯔꯝ ꯄꯥꯡꯊꯣꯛꯅꯒꯗꯧꯔꯤ ꯅꯨꯃꯤꯠ ꯑꯁꯤ ꯃꯥꯌꯣꯟ ꯂꯝ ꯏꯟꯗꯤꯌꯥꯒꯤꯗꯤ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯅ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠꯅꯤ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝ ꯃꯥꯡꯅ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏ ꯑꯣꯏꯕ ꯅꯨꯃꯤꯠꯅꯤ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛ ꯂꯤꯡꯈꯠꯄ ꯑꯃꯗꯤ ꯃꯥꯂꯦꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯆꯥ ꯈꯥꯏꯅ ꯏꯕ ꯆꯠꯅ ꯀꯥꯡꯂꯣꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯆꯠꯅꯕ ꯍꯧꯕ ꯅꯨꯃꯤꯠꯅꯤ ꯅꯨꯃꯤꯠ ꯑꯁꯤ ꯀꯪꯂꯩꯆꯥ ꯑꯩꯈꯣꯏꯒꯤꯗꯤ ꯑꯅꯤꯁꯨꯕ ꯑꯃꯝꯕ ꯅꯨꯃꯤꯠꯅꯤ ꯑꯍꯥꯟꯕ ꯑꯃꯝꯕ ꯅꯨꯃꯤꯠꯅ ꯑꯣꯛꯇꯣꯕꯔ 15 ꯅꯤ ꯑꯅꯤꯁꯨꯕ ꯑꯃꯝꯕ ꯅꯨꯃꯤꯠꯅ ꯖꯅꯋꯥꯔꯤ 13 ꯑꯁꯤꯅꯤ ꯖꯅꯋꯥरी 13 ꯏꯪ 1950 नुमित असिदा चटनाबा हौखिबा इंडियागी कॉन्स्टिट्यूशन अदुदा युमफम ओइरगा मांगजौनना निंखा तमलबा अमदी निंगथौना ममिंगतगी ओइना लेंगाक माकोक ओइबा मियामगी लेंगाक लिंखटख्रबा मणिपुरबु इंग 1994 दा नमलौ लौसिलगा यूनियन टेरिटोरी सु हेना नेम्बा पार्ट 6 स्टेट ओइना थाक हंथहनखिबनी महौसागी वायन नेचुरल जस्टिस थवोइदबनी अमसुंग काश्मीरी सिंगबु इकाइबा पीबनी हाइबसु पनखे इंग 1950 ngakchau thekpa indiana masagi sanglaba puwari leijaba maning makha tamjaraba amasung miyamgi lengak su leijaraba leibak manipur bu namlau loksalaga state legislature leiba union territory amadi legislature leitaba union territory haiba thak ahum asidagi su nemba part c state ta thak hanthan kibase maram aduna aikoi kanglaicha amadi wisigi furup cha singna January 13 ki thoram asi pangthokpham thokte asuk Alliance for Socialist Unity Kanglaipak ing 2022 ge January 13 ki ayuk pung 3 tagi nungthil pung 3 fauba Kanglaipak Manipur gi mapham pumnamakta total shutdown lokthokle ana ayek lining laisul gi thoram sing amadi tangai fadaba thabak thoram dadi komthokani aikoi loi masa oribani haibasi ningsingbada mateng oinabagidamak miyamna total shutdown asi sogat piu haina noluk chari haina S Mangal convener publicity committee asukna cherol amada hairi mathang thada pangthokodoriba Manipur assembly mikhalda miyamna niyom chumna aki akhang yaudana bot pinaba laukhatpa khongthangi saruk ama oina chotharakpa sweep program ngarang Bishnupur district Nambol Naure Makha Lekaida pangthokre Thauram aduda sweep kit nodal officer Dr. Dana Salamna lakliba Mikhal asida jat kuchu thidana kanagisu thawinsen yaudana miyamna isana pamba mioida bot pidasi haina miyamga wasak lominake Bharat ki praja aikhoina democracy da achitpa thajaba thamduna wasak chari madudi leipak asigi oiba miyamgi Lengak Leo systematic voter education and electoral participation haibadi koigi praja mayam da gyan tahanba amadi awareness piduna lagdiba election asida khwaidigi masing yamna thoktuna saruk yamnaba aduma paujel uraga laksabani maram aduna lagdiba election asi Bharat ki Sangvidhana piba chahi manga da praja khuding da piba aduma yamna chawba daita amani Hairibasi Lebak Sembada nation building activities da Sahi Mangagi Manungda Muktani Piri Bachai Kuding Makta voter Chalaba Mui Kuding Makta Aduna Lagdibe Assembly election Asida Quaidagi Yamna Topiduna Isana Pamba candidate Botada Viduna Egi Korao Egi Pama Ningba Pongdokpagi Kudong Chabadu Nobinaba a district election officer and deputy commissioner Bishnupur Maiki Degi Mayam the Pausal Pizeri Hauzik paugi marak thatna aten mar break ama lominasi Karigumba dom yumda laiba anabasinggi hidakapa dressing tauba blood sample loba rice tube hapa catheterization hapa enema tobinaba experience lairaba nurse amadi doctor thibada awaba thengnabirabadi wabiraganu Medlane Home Nursing Care Service Manipurna pungkunmari chukna adom yumda latuna hidakapa injection piba dressing tauba feeding tube hapa catheter hapa amadi makhal kya ke anabasing experience lairaba doctor amadi nursing tuna mating pangzari akupa marol gidamak Medlane gi helpline number 9205987988 amukasu 9205987988 ta call tawna tanabiu
नत्रगा Google Play Store दगी Medillion app download तौदुना बुकिंग तौबी Makhataba pau pizari. Imphal Dimapur Lambi National Highway 2 gi Kaithal Manbida truck na thombada Fountainson Chongloi kauba naha ama laikidabagi mayokta Kangpokpi gi CSO sing na changsin ba commercial truck sing chen ba thingbagi khongjang ngarang government ki mihut singa wari sanabada yana ba aba purakpadagi handokre. KSO Sadar Hills ki General Secretary Thangtilen Haukip na fongdokpada laikidrabagi imung gi mi Kaithal Manbi Village Authority amasung Kaithal Manbi Youth Association ki mihut singna government ki mihut singga ngarang numit yung bada DJP Manipur gi office chamber da wari sanabada thodok adugi matangda ningthina thigatkani amasuk maralai ba misak atubada fana bo hotnagani haina sarkar gi mihut singna thajaba pirakpadagi khongjang asi handokna ba warep lobani hairi loinana leikhidraba Fountainson Chongloi gi asi bahakchang claim tawragani haina su Thangtilen Haukipna fongtokhe Criminal case na batat natana BJP gi yamna chiraba matam asida party asigi maida tin sichilam laga chatkhiba miyoi amabu handak amuk hana BJP da pusilaktuna kakching esida mire oihanna basilakli bathong asi BJP kaksing mandal yuba morcha na yaba sungam ngamloi haina party asigi luching basingi pukning singsen kre Ngarang kakching Kaithal da laiba BJP kakching gi office ta BJP yuba morcha kakching gi president secretary amadi atai thobuba sing amasung member sing na saruk yaduna pangthokhiba paumi singa unabagi thoram amada BJP yuba morcha kakching gi member oiriba SH Sadanandana haukiba Englising ani tara humdoida kakching AC da BJP gi miyoi kundagi miyoi lising tara chawnga supna ahum yongna ba tumba chaba khangdana youth sing amadi miyamna hotnarakliba asida kakching AC gi oina yamna laibak thiba thong amada criminal case chinaba miyoi amabu BJP gi mirep oina ba pusilaktuna silakliba thong asi yamna ikai ningai ni amadi laibak thiba thong ni haikhe Imphal West District Magistrate na thadorokiba order amada district asigi mafam pumnamakta ngarang nungtil pung 3:30 hauduna makha taba order ama thoktiba fauba tha anigi oina CRPC gi section 144 gi subsection 2 gi makhada athingba thamle hairi athingba sina koliba mafam singda unlawful ohelakadaba mawongda miyoi manga natraga masidagi hena punba yaroi amasung chai amasung nung yauna chatnariba license yauduna nongmai amadi asok apan thokhanba yaba khutsu khulai natraga potlam sing puduna chatpasu yaroi hairi Laibak asida COVID-19 gi oirak iba phibam na maram oiduna Manipur yauna mikhal pangthokadoriba state mangada Election Commission of India na thamlakpa road show amadi public rally na chingbagi athingba ado lakliba January gi tang 38 fawa sangdokre Election Commission gi maikai digi wafam asi ngarang Union Ministry of Health ki official singa mikhal pangthokadoriba state mangagi chief electoral officer sing amasung atai hiram asiga mari leinariba official sing yauna review meeting pangthoklaba matungda laukthokibani adum oinamak Election Commission of India gi maikai dagi mikhal asiga mari leinana political party singda komthokpa kharasu laukthokre Nehru Yuba Kendra NYK Bisnupur Amadi Panthoibe Youth Club Naurem Anina Sinduna Club Asigi Ground na tutharakpa block level football tournament ngarang loisen kre Team Nipana saruk yakibar tournament aduda IYYC Naurem na Levy Group Nambol bu final match ta Panjol Mari Amad Maithiba PK Thoram aduda NYK gi Maikai dagi Panthoibe Youth Club Naurem da ball amadi net PK makok mathang takraba team anida manamathum singsu yantoke Sidam ka bon hai koi da ka bol si sang na do ruki wa sidin ni gi pu binong le yes Thank you. No Pauche singi maroiba pau khara ingminasi Shanghai Express COVID ki fibam na January 13 fauba rally road show thingli
Mi ahum siduna COVID na siba masing lising aniga kunithoi sure. Congress ki mirep nifugi ming langthokre. Postal ballot lising kuntra humdoiga chahumga humfudra taruk issue tokre. Pokda firm. INC gi mirep nifugi ming langthokre. Hokiba pung kunmarida mi jambriga mari positive oiki ahum laikide. Mikhal gi rally January kuntra mathoi fauba athing bathamkre ahanba amasung anishuba tangkakidi khara komthokadauri. January kuntaruk fauba BJP gi ahanba tangkaki oina mirep khara gi ming langthokadauri. Huyen lampau. Congress ki ahanba mirep nifu langthokle. Mikhal gi rally amasung road show January kuntra mathoi fauba thingjinkre. Criminal case ta chenaba miyoi mirep helapa yaroi. Kakching yuba morcha. Manipur Technical University gi VC gi wathok High Court na January 15 da laikhai taraba yai. Naharol gi thaudang. Election Commission na Mikhal ga mari leina na rally amasung road show pangthokpagi athingba January 13 mathoi fauba sangdokre. Congress ki ahanba phase ki candidate nifugi list lauthokre. Su Chanariba Lalholuk Kunhundoi gi designated camp Tara Marida postal ballot da vote thadaba yahalagani. Joint CEO. Aroibada maroiba pau amuk hana. ABVP Imphal East Unit na senduna Indiana ningkha tamba chahi humdra mga mapung pharak pagap mari lainana meter humdra mga sangba India gi flag puduna tiranga rally pangthokre. Netagi Subhash Chandra Bose ke chamaga kun mga subak mapok kumon thorap ngasi INA Hall Moirangda pangthokre. Amadi India da ngasi coronavirus ki anauba case lakh ahum lising kuntra humdoi chawnga kuntra humdoi thinakre chamanga kun mga laikhidre. Apunba case masing crore ahum lakh maudrani thoi lising kuntra taret ka chani humputaruk sukre. Poni TV gi nungthil gi pau mit yeng tabiri basingbo khurumjari.